ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗꯩ ꯀꯣꯛꯅꯣꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯃꯁꯤꯁꯨ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯍꯥꯞꯄꯤꯔꯛꯄ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯑꯃ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯃꯇꯝ ꯑꯃꯗ ꯑꯩꯈꯣꯏ ꯑꯕꯣꯛꯁꯤ ꯂꯥꯏ ꯁꯥꯟꯅꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯔꯝꯃꯤ ꯍꯥꯏ꯫ ꯑꯩꯈꯣꯏꯗꯤ ꯈꯪꯖꯍꯧꯗ꯭ꯔꯦ꯫ ꯑꯕꯣꯛꯁꯦ ꯑꯗꯨꯝꯅ ꯂꯥꯏꯇꯤꯟ ꯁꯥꯟꯅꯔꯛꯄ ꯃꯤꯑꯣꯏꯕꯅ ꯂꯩꯀꯥꯏ ꯈꯨꯟꯅꯁꯨ ꯈꯔ ꯅꯨꯡꯁꯤꯔꯝꯗꯦ꯫ ꯑꯕꯣꯛꯅ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯌꯨꯝꯊꯪꯅꯅ ꯂꯩꯔꯤꯕ ꯂꯩꯀꯥꯏ ꯈꯨꯟꯒꯤ ꯃꯤꯑꯣꯏ ꯈꯔꯗꯤ ꯀꯩꯊꯦꯜꯗꯒꯤ ꯉꯥ ꯂꯩꯔꯒ ꯆꯥꯕ ꯐꯥꯎ ꯌꯥꯎꯅꯩ ꯍꯥꯏꯗꯅ ꯍꯧꯖꯤꯛꯇ ꯑꯩꯈꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯇꯝ, ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯛꯑꯕ ꯃꯇꯝ ꯑꯁꯤꯗ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯋꯥꯔꯤ ꯑꯣꯏꯅ ꯂꯤꯕꯤ꯫ ꯑꯩꯈꯣꯏꯁꯨ ꯍꯥꯏꯐꯦꯠ ꯋꯥꯈꯜ ꯇꯧꯔꯨꯕꯗ ꯑꯩꯈꯣꯏ ꯑꯕꯣꯛꯁꯤꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯐꯜꯂꯝꯗ꯭ꯔꯕꯖꯥꯠꯅꯣ ꯈꯜꯂꯝꯃꯤ꯫ ꯑꯩꯈꯣꯏꯒꯤ ꯏꯪꯈꯣꯜ ꯑꯁꯤꯁꯨ ꯈꯨꯡꯒꯪꯗ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯔ ꯑꯗꯨꯝ ꯆꯥꯎꯅꯩ꯫ ꯑꯩꯈꯣꯏꯗ ꯅꯠꯇꯦ, ꯂꯝꯁꯤꯒꯤ ꯑꯣꯏꯅ ꯏꯪꯈꯣꯜ ꯆꯥꯎꯅ ꯆꯥꯎꯅ ꯑꯗꯨꯝ ꯂꯩꯅꯩ꯫ ꯑꯩꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯌꯨꯝꯁꯤꯒꯤ ꯍꯦꯛ ꯃꯃꯥꯡꯗꯁꯨ ꯆꯥꯎꯔꯕ ꯄꯨꯈ꯭ꯔꯤ ꯑꯃ ꯂꯩ꯫ ꯃꯗꯨꯒꯤ ꯄꯨꯈ꯭ꯔꯤꯗꯣ ꯍꯥꯟꯅꯗꯤ ꯑꯩꯈꯣꯏ ꯁꯤꯖꯤꯟꯅꯔꯝꯗꯦ, ꯃꯔꯝꯗꯤ ꯄꯨꯈ꯭ꯔꯤꯗꯣ ꯊꯝꯕꯥꯜ ꯉꯥꯛꯇ ꯍꯧꯔꯒ ꯏꯁꯤꯡ ꯑꯗꯨ ꯀꯌꯥ ꯂꯨꯕ ꯑꯣꯏꯗꯦ꯫ ꯃꯗꯨꯅ ꯏꯪꯈꯣꯜꯁꯤꯒꯤ ꯑꯋꯥꯡ ꯊꯪꯕꯗ ꯂꯩꯕ ꯄꯨꯈ꯭ꯔꯤ ꯑꯁꯤꯗ ꯑꯣꯏꯅ ꯀꯣꯜ-ꯂꯤꯛ ꯆꯥꯝꯅꯕ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯗꯨꯝ ꯁꯤꯖꯤꯟꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯃꯗꯤ ꯑꯩꯈꯣꯏ ꯏꯃꯥꯅ ꯃꯃꯥꯡꯗ ꯂꯩꯕ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯊꯝꯕꯧ ꯈꯔ ꯇꯥꯜꯂꯨꯁꯤ ꯍꯥꯏꯗꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯈꯔ ꯃꯝꯁꯤꯜꯂꯛꯄ ꯃꯇꯝ ꯑꯗꯥꯏꯗ ꯌꯣꯝꯄꯥꯛ ꯑꯃꯒ ꯊꯥꯡ ꯁꯨꯔꯤ ꯃꯆꯥ ꯑꯃꯒ ꯃꯐꯝ ꯑꯗꯣꯝꯗ ꯆꯠꯈꯤ꯫ ꯑꯩꯅꯗꯤ ꯏꯃꯥꯗ ꯃꯝꯁꯤꯜꯂꯛꯑꯦ, ꯃꯐꯝ ꯑꯗꯨ ꯈꯔ ꯁꯣꯡꯅꯒ ꯁꯣꯡꯕꯅꯦ꯫ ꯏꯃꯥ ꯍꯌꯦꯡ ꯑꯌꯨꯛ ꯑꯣꯏꯅ ꯑꯩꯒ ꯄꯨꯟꯅ ꯇꯧꯃꯤꯟꯅꯔꯁꯤ ꯍꯥꯏꯔꯨꯕꯗ ꯏꯃꯥꯅ ꯉꯥꯏꯍꯥꯛꯇꯅꯤ ꯀꯨꯏꯔꯣꯏ ꯍꯥꯏꯔꯝꯗꯨꯅ ꯆꯠꯈꯤ꯫ ꯑꯩꯁꯨ ꯑꯋꯥꯡ ꯊꯪꯕꯗ ꯂꯩꯕ ꯄꯨꯈ꯭ꯔꯤ ꯑꯗꯨꯗꯒꯤ ꯏꯁꯤꯡ ꯈꯔ ꯀꯪꯈꯠꯂꯝꯃꯤ, ꯏꯪꯈꯣꯜ ꯏꯁꯤꯡ ꯆꯥꯏꯒꯦ ꯍꯥꯏꯗꯅ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯏꯟꯁꯥꯡ ꯅꯥꯄꯤ ꯏꯁꯤꯡ ꯆꯥꯏꯔꯤꯉꯩ ꯑꯩꯈꯣꯏ ꯏꯃꯥꯗꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯜ ꯑꯗꯣꯝꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯒ ꯋꯥꯔꯤ ꯁꯥꯕꯗꯧꯅ ꯑꯩꯅ ꯎꯔꯛꯈꯤ꯫ ꯇꯧꯕꯇꯕꯨ ꯃꯐꯝ ꯑꯗꯣꯝꯗꯗꯤ ꯏꯃꯥ ꯅꯠꯇꯕ ꯃꯤꯗꯤ ꯀꯅꯥꯁꯨ ꯎꯔꯝꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯏꯃꯥꯗꯤ ꯎ ꯃꯈꯣꯡ ꯑꯃꯗ ꯃꯃꯥꯏ ꯑꯣꯟꯁꯤꯜꯂꯒ ꯃꯤ ꯑꯃꯗ ꯋꯥ ꯉꯥꯡꯕꯗꯧꯅ ꯃꯃꯤꯠ ꯃꯃꯥꯏ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯋꯥꯔꯤ ꯁꯥꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯏꯟꯁꯥꯡ ꯏꯁꯤꯡ ꯆꯥꯏꯅ ꯏꯃꯥꯒꯤ ꯃꯇꯧ ꯑꯗꯨ ꯁꯨꯝ ꯂꯥꯞꯇꯛꯅ ꯆꯦꯞꯊ ꯌꯦꯡꯉꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒ ꯑꯣꯏꯕꯒ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯃꯌꯦꯛꯁꯨ ꯀꯌꯥ ꯁꯦꯡꯅ ꯎꯔꯝꯗꯦ꯫ ꯖꯒꯥ ꯑꯗꯨꯁꯨ ꯋꯥꯔꯛ ꯃꯣꯡꯁꯣꯡ ꯑꯣꯏꯅ ꯈꯔ ꯁꯨꯏ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯩꯁꯨ ꯏꯟꯁꯥꯡ ꯏꯁꯤꯡ ꯆꯥꯏꯕ ꯂꯣꯏꯔꯒ ꯁꯨꯃꯥꯡꯗꯒꯤ ꯂꯦꯞꯇꯨꯅ ꯏꯃꯥꯕꯨ ꯀꯧꯔꯝꯃꯤ꯫ ꯏꯃꯥ, ꯂꯣꯏꯗ꯭ꯔꯤꯕꯣ ꯃꯝꯁꯤꯜꯂꯛꯑꯦ, ꯌꯨꯝꯗ ꯆꯪꯉꯛꯑꯣ ꯂꯥꯎꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗꯁꯨ ꯏꯃꯥꯗꯤ ꯀꯔꯤꯁꯨ ꯈꯨꯝꯃꯛꯈꯤꯗꯦ꯫ ꯃꯗꯨꯗ ꯑꯩꯁꯨ ꯆꯥꯛꯈꯨꯝꯗ ꯆꯪꯉꯒ ꯏꯁꯤꯡ ꯒꯤꯂꯥꯁ ꯑꯃꯇ ꯊꯛꯑꯒ ꯏꯃꯥꯕꯨ ꯂꯧꯕꯤꯔꯨꯒꯦ ꯈꯟꯗꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯉꯝꯃꯤ꯫ ꯏꯆꯦꯒ ꯏꯇꯩꯃꯒꯁꯨ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯅꯕ ꯏꯟꯁꯥꯡ ꯅꯥꯄꯤ ꯁꯦꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯅ ꯏꯆꯦꯗ, ꯏꯆꯦ, ꯏꯁꯤꯡ ꯈꯤꯇ ꯀꯟꯕꯤꯔꯛꯑꯣ, ꯏꯃꯥꯗꯨꯕꯨ ꯑꯩꯅ ꯃꯝꯃꯦ, ꯍꯌꯦꯡ ꯑꯣꯏꯅ ꯊꯝꯕꯧꯗꯨ ꯇꯥꯟꯃꯤꯟꯅꯔꯁꯤ, ꯉꯁꯤꯗꯤ ꯆꯠꯈ꯭ꯔꯅꯨ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯕꯨ ꯌꯥꯗꯦ, ꯃꯇꯣꯝꯇ ꯀꯨꯝꯈ꯭ꯔꯦ꯫ ꯑꯩ ꯑꯃꯨꯛꯇ ꯂꯧꯕꯤꯔꯨꯒꯦ ꯍꯥꯏꯗꯅ ꯏꯆꯦꯗ ꯍꯥꯏꯔꯝꯃꯤ꯫ ꯏꯆꯦꯅꯁꯨ ꯑꯃꯨꯛ ꯁꯨꯝꯅ ꯈꯨꯝꯃꯛꯈꯤ, ꯀꯩꯅꯣ ꯍꯧꯖꯤꯛꯄꯨ ꯅꯨꯃꯤꯠ ꯇꯥꯔꯀꯥꯟꯁꯤꯗ ꯀꯔꯥꯏꯗꯒꯤ ꯊꯝꯕꯧꯅꯣ, ꯅꯪꯒ ꯈꯔ ꯆꯠꯃꯤꯟꯅꯧ ꯌꯥꯗ꯭ꯔꯣ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯅ ꯑꯃꯨꯛ ꯏꯆꯦꯗ, ꯏꯆꯦ, ꯑꯩꯗꯤ ꯍꯌꯦꯡ ꯇꯧꯁꯤ ꯍꯥꯏꯕꯅꯤ, ꯑꯁꯣꯝꯗ ꯏꯪꯈꯣꯜ ꯏꯁꯤꯡ ꯆꯥꯏꯗꯕꯁꯨ ꯌꯥꯔꯣꯏ, ꯊꯝꯕꯧ ꯑꯃꯨꯛ ꯇꯥꯟꯃꯤꯟꯅꯔꯒ ꯂꯩꯔꯒꯗꯤ ꯑꯩꯗꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯊꯕꯛꯇꯤ ꯂꯣꯏꯅ ꯁꯤꯠꯂꯅꯤ꯫ ꯐꯔꯦꯁꯦ, ꯏꯁꯤꯡꯗꯣ ꯈꯔ ꯊꯨꯅ ꯀꯜꯂꯨ, ꯑꯩ ꯑꯃꯨꯛꯇ ꯂꯧꯕꯤꯔꯨꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯩꯁꯨ ꯏꯁꯤꯡꯗꯣ ꯊꯛꯄ ꯂꯣꯏꯔꯒ ꯄꯨꯈ꯭ꯔꯤ ꯑꯗꯣꯝꯗ ꯂꯥꯛꯄ ꯍꯧꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯂꯥꯞꯇꯛꯅ ꯑꯩꯈꯣꯏ ꯏꯃꯥꯗꯤ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯊꯝꯕꯧꯗꯨ ꯇꯥꯟꯗꯨꯅ ꯂꯩꯕ ꯑꯃ ꯑꯩꯅ ꯎꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯏꯃꯥꯗ ꯆꯠꯅ ꯂꯥꯎꯔꯝꯃꯤ, ꯏꯃꯥ, ꯀꯔꯤꯅꯣ ꯑꯗꯨꯛ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯊꯝꯕꯧꯗ ꯇꯥꯜꯂꯨꯔꯅꯨ, ꯌꯨꯝꯗ ꯀꯥꯔꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯉꯛꯄꯅꯤ, ꯃꯅꯥꯛ ꯑꯗꯥꯏꯗ ꯑꯩꯅ ꯌꯧꯁꯤꯜꯂꯛꯄꯗ ꯉꯁꯥꯏ ꯑꯩꯅ ꯎꯈꯤꯕ ꯏꯃꯥ ꯃꯥꯟꯕ ꯃꯤꯇꯝ ꯑꯗꯨꯗꯤ ꯇꯞꯅ ꯃꯃꯤ ꯑꯣꯏꯅ ꯃꯥꯡꯈꯤ꯫ ꯃꯗꯨ ꯎꯔꯨꯕꯗ ꯑꯩꯁꯨ ꯆꯠꯂꯝꯕꯗꯒꯤ ꯉꯥꯏꯍꯥꯛꯇꯤ ꯆꯞ ꯂꯦꯞꯄꯝꯃꯤ꯫ ꯋꯥꯈꯟꯗꯁꯨ ꯀꯔꯤꯅꯣ, ꯑꯩꯅ ꯍꯧꯖꯤꯛꯋꯥꯏꯗ ꯎꯈꯤꯕ ꯑꯩꯈꯣꯏ ꯏꯃꯥꯗꯨꯕꯨ ꯀꯔꯥꯏꯗ ꯂꯩꯈ꯭ꯔꯕꯖꯥꯠꯅꯣ, ꯅꯠꯇ꯭ꯔꯒ ꯍꯥꯟꯅ ꯀꯥꯈ꯭ꯔꯕꯖꯥꯔꯥ, ꯑꯗꯨꯒ ꯏꯟꯗꯣꯝꯆꯥ ꯍꯣꯏꯗ ꯊꯝꯕꯧ ꯊꯤꯟꯕ ꯆꯠꯈ꯭ꯔꯕꯖꯥꯔꯥ ꯈꯜꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯁꯨ ꯅꯍꯥꯟꯈꯩ ꯆꯪꯕ ꯃꯇꯝꯗꯗꯤ ꯏꯁꯥꯗ ꯀꯔꯤꯁꯨ ꯈꯟꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯑꯗꯨꯗꯤ ꯏꯁꯥꯗ ꯑꯀꯤꯕ ꯑꯃ ꯐꯥꯎꯔꯛꯈꯤ꯫ ꯑꯩꯁꯨ ꯃꯝꯕꯒ ꯑꯀꯣꯏꯕꯗ ꯏꯃꯥꯕꯨ ꯍꯥꯏꯐꯦꯠ ꯌꯦꯡꯉꯝꯃꯒ ꯇꯨꯡꯁꯠ ꯂꯥꯎꯅ ꯂꯩꯊꯣꯔꯛꯄꯗ ꯑꯩꯒꯤ ꯃꯥꯡꯗ ꯑꯃꯨꯕ ꯑꯃꯅ ꯁꯝꯗꯨꯅ ꯆꯠꯈꯤ꯫ ꯃꯗꯨꯗꯒꯤ ꯑꯩꯁꯨ ꯏꯁꯥꯗ ꯄꯥꯈꯠꯈꯤꯕꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯒ꯭ꯌꯥꯟ ꯃꯥꯡꯈꯤ꯫ ꯑꯩꯅ ꯒ꯭ꯌꯥꯟ ꯍꯦꯛ ꯇꯥꯔꯛꯄꯗ ꯃꯪꯒꯣꯟ ꯗꯥꯔꯤꯗ ꯐꯛ ꯑꯃ ꯊꯥꯔꯒ ꯃꯗꯨꯒꯤ ꯐꯛ ꯃꯊꯛ ꯑꯗꯨꯗ ꯑꯩꯗꯤ ꯍꯤꯞꯇꯨꯅ ꯂꯩꯔꯝꯈꯤ꯫ ꯗꯗꯥ ꯍꯣꯏ, ꯏꯇꯩꯃ ꯍꯣꯏ
ꯏꯆꯦꯒ ꯃꯈꯣꯏ ꯃꯌꯥꯝꯁꯨ ꯑꯩꯒꯤ ꯏꯅꯥꯛꯇ ꯐꯝꯗꯨꯅ ꯂꯣꯏꯅ ꯂꯩꯔꯝꯃꯤ꯫ ꯀꯣꯟꯅꯗꯤ ꯑꯩꯁꯨ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯒ ꯏꯃꯥꯗꯤ ꯍꯪꯉꯝꯃꯤ꯫ ꯃꯗꯨꯗ ꯏꯆꯦꯅ ꯁꯨꯝꯅ ꯈꯨꯝꯃꯛꯈꯤ, "ꯏꯕꯨꯡꯉꯣ, ꯅꯪꯒꯤ ꯇꯨꯡꯗ ꯂꯩꯔꯤꯗꯨꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯁꯨ ꯂꯩ, ꯅꯪ ꯀꯔꯤꯁꯨ ꯄꯥꯈꯠꯀꯅꯨ꯫ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯔꯕꯣ?" ꯍꯪꯉꯛꯈꯤ꯫ ꯑꯩꯅ ꯑꯃꯨꯛ ꯏꯆꯦꯗ, "ꯏꯆꯦ, ꯏꯁꯥꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ, ꯄꯨꯛꯁꯨ ꯊꯨꯛ ꯊꯨꯛ ꯂꯥꯎꯏ, ꯉꯁꯥꯏ ꯑꯩꯅ ꯊꯦꯡꯅꯔꯤꯗꯨꯕꯨ ꯀꯔꯤ ꯄꯣꯠꯁꯛꯅꯣ ꯑꯗꯨꯕꯨ?" ꯍꯪꯉꯝꯃꯤ꯫ ꯏꯃꯥꯗꯁꯨ ꯑꯩꯅ, "ꯏꯃꯥ, ꯉꯁꯥꯏ ꯅꯪ ꯀꯧꯕ ꯂꯥꯛꯄꯗ ꯏꯃꯥꯒꯨꯝꯕ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃ ꯊꯝꯕꯧ ꯇꯥꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯣꯟꯅ ꯑꯩꯅ ꯅꯛꯁꯤꯜꯂꯛꯄꯗꯗꯤ ꯃꯃꯤ ꯁꯥꯃꯤ ꯑꯃꯨꯛ ꯃꯥꯡꯈ꯭ꯔꯦ꯫ ꯏꯃꯥꯗꯤ ꯀꯔꯥꯏꯗ ꯆꯠꯂꯨꯒꯦ?" ꯍꯪꯉꯝꯃꯤ꯫ ꯑꯩꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯏꯃꯥꯅ ꯑꯃꯨꯛ ꯁꯨꯝꯅ ꯈꯨꯝꯃꯛꯈꯤ, "ꯏꯕꯨꯡꯉꯣ, ꯏꯃꯥꯗꯤ ꯀꯨꯏꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯗ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯊꯝꯕꯧꯗꯨ ꯇꯥꯜꯂꯝꯃꯒ ꯏꯪꯈꯣꯜ ꯑꯁꯤ ꯐꯥꯎꯗꯣꯛꯑꯒ ꯅꯈꯣꯏ ꯅꯗꯣꯝꯆꯥ ꯍꯣꯏꯗ ꯏꯃꯥꯅ ꯇꯥꯟꯕ ꯊꯝꯕꯧ ꯃꯇꯠ ꯈꯔꯗꯨ ꯃꯣꯏꯒꯤꯗ ꯑꯣꯏꯅ ꯊꯤꯟꯕꯤꯔꯨꯕꯅꯦ꯫ ꯑꯩꯅ ꯅꯗꯣꯝꯆꯥ ꯍꯣꯏꯗ ꯂꯩꯔꯤꯉꯩ ꯅꯆꯦꯅ ꯅꯪ ꯀꯔꯤꯅꯣꯃ ꯇꯧꯍꯧꯔꯦ ꯍꯥꯏꯗꯅ ꯀꯧꯕ ꯂꯥꯛꯏ꯫ ꯑꯗꯣ ꯐꯔꯦꯁꯦ, ꯍꯧꯖꯤꯛꯇꯤ ꯏꯆꯥ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯦ, ꯀꯥ ꯍꯦꯟꯅ ꯋꯥꯈꯜ ꯈꯟꯖꯜꯂꯨꯔꯅꯨ, ꯅꯁꯥꯗꯣ ꯉꯥꯏꯍꯥꯛ ꯄꯣꯊꯥꯎ" ꯍꯥꯏꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃꯗꯤ ꯉꯪꯅ ꯉꯪꯅ ꯍꯧꯈꯤ꯫ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒꯗꯤ ꯉꯔꯥꯡ ꯑꯩꯅ ꯊꯦꯡꯅꯈꯤꯕ ꯏꯪꯈꯣꯜ ꯃꯇꯣꯜ ꯑꯗꯨꯗ ꯏꯃꯥꯅ ꯆꯦꯡ ꯂꯩ ꯊꯥꯗꯣꯛꯄꯤꯔꯝꯃꯤ꯫ ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯒꯗꯤ ꯏꯆꯦꯁꯨ ꯑꯃꯨꯛ ꯌꯨꯝꯒꯤ ꯃꯅꯤꯡꯗ ꯀꯔꯤꯅꯣꯃ ꯊꯦꯡꯅꯔꯦ ꯍꯥꯏꯗꯅ ꯀꯟꯅ ꯂꯥꯎꯔꯛꯈꯤ꯫ ꯆꯪꯁꯜꯂꯒ ꯌꯦꯡꯉꯨꯕ ꯃꯇꯝꯗꯁꯨ ꯏꯆꯦꯗꯤ ꯃꯃꯥꯡꯗ ꯑꯩꯅ ꯒ꯭ꯌꯥꯟ ꯇꯥꯈꯤꯗꯕ ꯑꯗꯨꯒꯨꯝ ꯏꯆꯦꯁꯨ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯇꯥꯔꯒ ꯂꯩꯔꯝꯈꯤ꯫ ꯏꯃꯥꯒ ꯑꯩꯈꯣꯏ ꯃꯌꯥꯝꯅꯁꯨ ꯏꯆꯦꯕꯨ ꯃꯅꯨꯡꯗ ꯊꯥꯡꯖꯟꯗꯨꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯅꯕ ꯂꯥꯛꯅꯔꯝꯃꯤ꯫ ꯀꯣꯟꯅꯗꯤ ꯏꯃꯥꯅ ꯂꯥꯏꯔꯣꯟ ꯇꯤꯁꯣꯟ ꯈꯔ ꯁꯣꯟꯗꯨꯅ ꯏꯆꯦꯁꯨ ꯒ꯭ꯌꯥꯟ ꯇꯞꯅ ꯇꯞꯅ ꯂꯥꯛꯈꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯃꯅꯤꯡ ꯃꯌꯥꯗ ꯊꯣꯛꯎꯕ ꯑꯃꯗꯤ ꯏꯪꯈꯣꯜꯗ ꯆꯪꯉꯨꯕꯗ ꯀꯔꯤꯅꯣꯃ ꯊꯦꯡꯅꯩ ꯍꯥꯏꯗꯅ ꯃꯁꯥ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯋꯥꯟꯊꯕ ꯍꯧꯅꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯋꯥꯈꯜ ꯑꯃ ꯁꯨꯝ ꯂꯥꯛꯄ ꯍꯧꯔꯝꯃꯤ꯫ ꯀꯔꯤꯅꯣ ꯏꯃꯨꯡ ꯑꯁꯤꯗ ꯍꯟꯗꯛ ꯃꯔꯛ ꯑꯣꯏꯔꯛꯏꯕ ꯃꯇꯧ ꯀꯌꯥꯁꯤꯕꯨ? ꯊꯥꯏꯅ ꯑꯩꯈꯣꯏ ꯑꯕꯣꯛꯅ ꯁꯥꯟꯅꯔꯝꯃꯤ ꯍꯥꯏꯕ ꯂꯥꯏ ꯇꯤꯟꯗꯨ ꯑꯃꯨꯛ ꯅꯧꯍꯧꯅꯅ ꯃꯊꯤ ꯐꯣꯡꯕ ꯍꯧꯔꯛꯂꯕꯖꯥꯔꯥ? ꯅꯠꯇ꯭ꯔꯒ ꯏꯃꯨꯡꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯤꯒꯤ ꯃꯔꯛꯇ ꯂꯥꯏ ꯑꯗꯨ ꯑꯃꯨꯛ ꯁꯥꯟꯅꯕ ꯃꯤ ꯌꯥꯎꯔꯕꯖꯥꯔꯥ ꯍꯥꯏꯗꯅ ꯋꯥꯈꯟꯗ ꯃꯣꯟ ꯃꯣꯟ ꯈꯟꯕ ꯍꯧꯔꯛꯈꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯋꯥꯔꯤ ꯄꯨꯝꯕꯁꯨ ꯑꯩꯈꯣꯏ ꯈꯨꯜ ꯑꯗꯨꯗ ꯂꯩꯕ ꯑꯩꯒ ꯂꯨꯅ ꯇꯤꯟꯅꯖꯕ ꯑꯩꯒꯤ ꯃꯔꯨꯞ ꯑꯃꯗꯁꯨ ꯋꯥꯔꯤ ꯑꯁꯤ ꯑꯩꯅ ꯍꯧꯗꯣꯛꯑꯝꯃꯤ꯫ "ꯚꯥꯏ, ꯑꯩꯈꯣꯏ ꯏꯃꯨꯡꯗꯤ ꯍꯧꯖꯤꯛ ꯂꯩꯕ ꯉꯝꯗ꯭ꯔꯦ. ꯃꯅꯤꯡ ꯃꯌꯥꯗ ꯀꯔꯤꯅꯣꯃ ꯑꯣꯡꯅꯩ ꯊꯦꯡꯅꯩ ꯍꯥꯏꯗꯅ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯋꯥꯟꯊꯅꯕ ꯍꯧꯅꯔꯛꯂꯦ. ꯅꯉꯣꯟꯗꯁꯨ ꯑꯩꯅ ꯃꯃꯥꯡꯗ ꯍꯥꯏꯈ꯭ꯔꯕꯅꯤ꯫ ꯑꯩꯁꯨ ꯏꯃꯥ ꯀꯧꯕ ꯆꯠꯂꯨꯕꯗ ꯄꯣꯠꯁꯛꯇꯣ ꯊꯦꯡꯅꯔꯨꯕꯗꯒꯤ ꯑꯩꯁꯨ ꯒ꯭ꯌꯥꯟ ꯃꯥꯡꯉꯨꯔꯕꯅꯤ." ꯑꯩꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯏꯃꯥꯟꯅꯕ ꯑꯗꯨꯅ ꯑꯃꯨꯛ ꯁꯨꯝꯅ ꯈꯨꯝꯃꯛꯈꯤ, "ꯚꯥꯏ, ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝ ꯍꯥꯏꯕꯗꯤ ꯊꯥꯏꯅ ꯅꯈꯣꯏ ꯑꯕꯣꯛꯅ ꯁꯥꯟꯅꯔꯝꯕ ꯃꯇꯝ ꯑꯗꯨꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯗꯤ ꯀꯔꯤꯁꯨ ꯇꯧꯔꯨꯗ꯭ꯔꯕꯅꯤ꯫ ꯑꯩꯁꯨ ꯅꯪꯅ ꯍꯥꯏꯕꯒꯨꯝ ꯅꯈꯣꯏ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏ ꯑꯃꯅ ꯑꯃꯨꯛ ꯂꯥꯏꯗꯨ ꯁꯥꯟꯅꯕ ꯃꯥꯟꯁꯤꯜꯂꯛꯏ꯫ ꯅꯪꯅ ꯆꯤꯡꯅꯕ ꯃꯤꯗꯤ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ?" ꯍꯪꯉꯛꯈꯤ꯫ ꯑꯩꯅ ꯑꯃꯨꯛ, "ꯚꯥꯏ, ꯅꯪ ꯑꯣꯏꯕꯒꯤ ꯑꯩꯅ ꯋꯥꯔꯤꯁꯤ ꯁꯥꯕꯅꯤ. ꯅꯪ ꯃꯤꯉꯣꯟꯗꯗꯤ ꯇꯝꯗꯤ ꯇꯝꯊꯣꯛꯎꯅꯨ. ꯑꯕꯣꯛꯅꯁꯨ ꯊꯥꯏꯅ ꯂꯥꯏ ꯁꯥꯟꯅꯔꯝꯕ ꯃꯤꯁꯛ ꯑꯣꯏꯕꯅ ꯋꯥꯐꯝ ꯑꯁꯤ ꯃꯤꯅ ꯇꯥꯔꯒ ꯑꯩꯈꯣꯏꯕꯨ ꯀꯩꯁꯨ ꯅꯨꯡꯁꯤꯔꯣꯏ. ꯌꯦꯡꯉꯨ ꯚꯥꯏ, ꯏꯪꯈꯣꯜ ꯑꯗꯨꯗ ꯊꯦꯡꯅ ꯎꯅꯔꯤꯁꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯅꯝꯕꯅ ꯂꯣꯏꯅ ꯊꯦꯡꯅꯁꯜꯂꯛꯏ. ꯇꯧꯕꯇꯕꯨ ꯑꯩꯈꯣꯏ ꯏꯃꯥꯗꯤ ꯅꯣꯡꯃꯇ ꯑꯁꯤꯒꯨꯝꯕꯁꯤ ꯊꯦꯡꯅꯩ ꯍꯥꯏꯗꯦ. ꯏꯃꯥꯅ ꯑꯣꯏꯔꯕ꯭ꯔꯥ ꯈꯪꯗꯦ ꯁꯥꯟꯅꯔꯤꯁꯦ" ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯟꯅꯕ ꯑꯗꯨꯅ ꯑꯃꯨꯛ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯚꯥꯏ, ꯅꯪꯅ ꯌꯥꯝꯅ ꯆꯤꯡꯅꯔꯒꯅ ꯑꯩꯈꯣই ꯏꯄꯟꯗꯣ ꯃꯥꯏꯕꯅꯤ. ꯅꯪꯁꯨ ꯈꯪꯉꯤꯗꯨꯅꯤ. ꯑꯗꯨ ꯏꯄꯟꯒ ꯅꯪꯒ ꯋꯥꯔꯤ ꯑꯃꯨꯛꯇ ꯁꯥꯟꯅꯧ" ꯍꯥꯏꯔꯛꯈꯤ꯫ ꯑꯩꯅ ꯑꯃꯨꯛ, "ꯚꯥꯏ, ꯃꯗꯨ ꯀꯌꯥ ꯅꯨꯡꯉꯥꯏꯒꯗꯕ ꯃꯥꯟꯗꯦ. ꯅꯈꯣꯏ ꯏꯄꯟꯅ ꯃꯤꯉꯣꯟꯗ ꯑꯃꯨꯛ ꯍꯥꯏꯈ꯭ꯔꯕꯗꯤ ꯏꯃꯨꯡꯁꯤꯒꯤ ꯏꯖꯠꯅꯤ. ꯐꯔꯦꯁꯦ, ꯇꯣꯛꯑꯁꯤ ꯑꯗꯨꯒꯤ ꯋꯥꯐꯝꯗꯣ. ꯊꯣꯕ ꯑꯃ ꯂꯥꯛꯆꯔꯅꯤ" ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯩꯁꯨ ꯏꯃꯨꯡꯁꯤꯒꯤ ꯈꯟꯕꯗ ꯏꯁꯥꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯛꯈꯤ꯫ ꯅꯣꯡꯃꯁꯨ ꯑꯍꯤꯡ ꯑꯃꯗ ꯑꯩꯈꯣꯏ ꯗꯗꯥꯅ ꯃꯅꯤꯡꯂꯣꯝꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯛꯈꯤ, "ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯨ ꯂꯣꯏꯅ ꯊꯣꯔꯛꯑꯣ" ꯍꯥꯏꯗꯅ꯫ ꯃꯗꯨꯗ ꯑꯩꯁꯨ ꯗꯗꯥꯁꯤ ꯑꯃꯨꯛ ꯊꯦꯡꯅꯔꯕ ꯃꯥꯜꯂꯤ ꯈꯟꯗꯨꯅ ꯑꯩꯁꯨ ꯃꯅꯤꯡꯗ ꯆꯦꯟꯊꯣꯛꯑꯝꯃꯤ꯫ ꯏꯆꯦꯁꯨ ꯊꯣꯛꯂꯛꯈꯤ꯫ ꯑꯗꯨꯕꯨ ꯑꯉꯛꯄꯅꯤ, ꯗꯗꯥꯒꯤ ꯃꯈꯨꯠꯇ ꯊꯧꯔꯤ ꯑꯃ ꯄꯥꯏꯔꯝꯃꯤ. ꯏꯇꯩꯃꯁꯨ ꯗꯗꯥꯒꯤ ꯃꯅꯥꯛꯇ ꯇꯨꯛꯊꯗꯨꯅ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯏꯆꯦꯅ ꯏꯃꯥꯕꯨ ꯀꯧꯔꯝꯃꯤ, "ꯏꯃꯥ, ꯃꯄꯥꯟꯗ ꯑꯃꯨꯛꯇ ꯊꯣꯔꯛꯑꯣ. ꯏꯇꯩꯃꯒ ꯗꯗꯥꯒꯁꯤ ꯀꯔꯤꯅꯣꯃ ꯇꯧꯔꯦ" ꯍꯥꯏꯗꯅ ꯏꯃꯥꯕꯨ ꯀꯧꯊꯣꯛꯑꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯃꯥꯗꯤ ꯏꯆꯦꯅ ꯀꯧꯔꯤꯕꯗꯨ ꯇꯥꯗꯕꯒꯤ ꯃꯑꯣꯡꯗ ꯃꯄꯥꯟꯗ ꯄꯥꯛ ꯄꯥꯛ ꯊꯣꯔꯛꯈꯤꯗꯦ꯫ ꯗꯗꯥꯅꯁꯨ ꯑꯩꯉꯣꯟꯗ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯅꯈꯣꯏ ꯑꯩꯅ ꯊꯕꯛ ꯆꯠꯈ꯭ꯔꯤꯉꯩ ꯅꯇꯩꯃꯒ ꯀꯔꯤ ꯀꯔꯤ ꯍꯥꯏꯅꯔꯨꯏ? ꯅꯈꯣꯏ ꯃꯁꯦꯟ ꯈꯟꯅ ꯆꯩꯅꯕ, ꯅꯨꯡꯉꯥꯏꯅꯗꯕꯒ ꯂꯩꯕ꯭ꯔꯥ?" ꯍꯪꯉꯛꯈꯤ꯫ ꯗꯗꯥꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯏꯆꯦꯒ ꯑꯩꯒꯗꯤ ꯄꯨꯡꯉꯛ ꯉꯛꯈꯤ꯫ ꯏꯆꯦꯅꯁꯨ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯉꯛꯈꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯏꯃꯥꯁꯨ ꯌꯨꯝ ꯃꯅꯨꯡꯗꯒꯤ ꯊꯣꯔꯛꯇꯕꯤ ꯁꯨꯃꯥꯡꯂꯣꯝꯗꯒꯤ ꯀꯣꯏꯔꯒ ꯌꯨꯝꯒꯤ ꯅꯥꯀꯟ ꯌꯦꯅꯈꯥꯔꯣꯝꯗꯒꯤ ꯐꯥꯎꯖꯜꯂꯛꯈꯤ꯫ ꯑꯗꯨꯒ "ꯀꯩꯗꯧꯅꯔꯒꯦ?" ꯍꯪꯉꯛꯈꯤ꯫ ꯗꯗꯥꯅ ꯑꯃꯨꯛ ꯏꯃꯥꯗꯁꯨ ꯋꯥꯐꯝ ꯑꯗꯨ ꯍꯧꯗꯣꯛꯑꯝꯃꯤ꯫
Madudai imasu karisu khumde. Matau kayasida aina oina dadada sumna hairami. Kaino dada imung asida nongmata itaimaga akoi khana chainaba dada nang thengnakrabo. Itaimanasu nongmata akoida karisu hairakide. Aigi wakhandadi imungsi handak marak karino mai tau taure. Mina thajalakpara natraga imungsigi mioy amana yum masida afataba karino ma sanarira amadi yaure hairami. Wafam aduda imasu tumina lei. Aduga sungna hairamaga sangki. Yare changnaro ahingni. Mina ukrati phajade. Hayang ay koina kari karino khanarasi. Ay changye hairamduna imasu changki. Teimasu dadana makoigi kaada pusanki. Segaiga sumapam aduda ngahak lehauki. Matam aduda ina isiyada su asumna hairami. Kaino iche yum masida taurisibo. Isiya nang suloy na khangi urini. Makata na amuk hek samdaramaba. Ay fate haino. Ay de singnaba mi leirabani. Matam aduda ina khangnara kanda. Ay de yum masi thadokduna satkini haidana. Isiyada hairami. Ay ge asawba matao aduda isiya na soibu pathabiraki. Ibungo, karisu khalunu. Yum masida aduguma sanagadaba mi leite hairaki. Maduda isuwa makatadana. Ay gi kada changaki. Numid adudagi dadasu thabak kaya chalamde. Itay mabu matam pumbada siyana duna laiki. Nahan gi thawdo adudagi. Yum sida leiminariba koi masinsu. Walang kaya ngang naramde. Mitna da yeng narami. Asumda na isu imungi mataw kaya si. Lakay na kang kidar kanbada. Awaba mo wairami. Imasu numit po hekta akrabadi. Pukriya sa ubadom da hekta sangki. Maduday na kaidawa sanginu hangbada su. Nakoy gitabag tawgadabataw. Imana tawbada yang salaka no hairaki. Yung masisu nungtin numit sap yung baguma matamamadi. Numida nga tiyang suki matigtam na bahuraki. Maning mayada su. Saniroy siyan kibadong na makwan karata. Amadi sakum da su kuwalik makwan topa. Sangaga yengura ka na misu kanasu hiklairam daba. Kira ba mataw kaya si tauraki. Masida nata na yung tangna na layriba. Lakay kungi miyo ising na ba. Makoy gi imong da su tam na bahore. Imong manung sumaram milay-layta na. Pukata ka na ba mataw kaya si tauraklay haidana. Masi wari sana ba hongnaraki. Ako imong gimiyoy sing na so tunggan wang mahiklan thorak pada. Lekay gimiyoy sing na. Kariguma sing na ba miteng ama yeng ba hongnaraki. Maduday so adong kang sarami. Imong nga sida minalana upa hore haibasi. Maduday so ay galuna tinaba imana ba duga. Amuk pulaga yung sige maramda. Wari kara amuk sanarami. Imana ba duna so yung wanda sung na hairaki. Itaw. Nako imong gimaramda. Minawayam na ngang nabahura ba ni? Nang namamangda yung na haikibagom, lakay gimiyoy sing nasun na kuya buki mahusin ba, miye man ako'y gimong da yauri haidana, wari sana bahura ba ni? Kana de ako'y ipan ka nang wari mukta sanaw, ipan so aray ba minati, tayo nagilayram tilam yam na kang bumay ba ni? Nang nawapa mado haudok pa day kairasu, ayoy na haudok bigay hairaki. Kuwana de ay so wakal sung tawdo na, imana ba do da salurasi. Aduga kari-kari no tanarasi hairami. Masigi matong imana ba aduga iga. Ahaladugi manakta salami. Ahaladu na so ay lakpo ubada mun na yangaki. Aiga luna tinasa ba imana ba adu na so. Ahaladu da warido haudo ami. Maduda ahaladu na sumna hairaki. Ibungo, nang lana di kan gano. Nakoy imong da sanari ba do nakoy imana ni. Nang pazana imada hayo. Tawgano tabag do haidana. Yengo sumay na sumna koy gi imong aduda. Suron makasum samdaraga layragadi. Nakoy sunahani. Matamamada yung kay palakini. Ayangway nakoy na kang narapa. Nupi ang singado na kang kibatok labadi. Yung maduda karisulay ningoy. Nasiga nang gaso yung kay paan bakangloy. Nakoy imada nang napazana wari sagera. Natraga nayaman nasiga nakoy wata naraga. Imada haigera pazana taw. Matamlay ringay da hairaki. Wapa maduda isu isaday kaiba masu pauraki. Maduna iso imong dawa pa masi putok-putok wangang bahurami. Adu ba noong madi, ay suwaka na tumbayada badagi. Pamungda hipto na wakal sumtaw do na layrami. Tanzaado da yung gimaning tong hangtok kibagi makola may nataraki. Maduda iso tamna ba do mo haurak na basarak kalami. Ko na di waka na kanaway bazan. Ako itay madomog nahan gitumay na. Tauri muk yan matuy basarak kando na. Ay susakum nom da sang agayangami. Matamado da miyo yamana. Maningom da satkiba may nauraki, masada may suyawdi. Amang mapukriya sa ubadom da tuminasangki. Maduday so kanano kang dadi kang agi kando na.
ꯑꯩꯁꯨ ꯇꯞꯅ ꯇꯞꯅ ꯃꯇꯨꯡ ꯏꯟꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯤꯑꯣꯏ ꯑꯗꯨꯗꯤ ꯏꯃꯥ ꯑꯣꯏꯔꯝꯈꯤ꯫ ꯃꯈꯨꯠꯇꯁꯨ ꯊꯥꯡ ꯁꯨꯔꯤꯒꯨꯝꯕ ꯊꯥꯡ ꯃꯆꯥ ꯑꯃ ꯄꯥꯏꯔꯒ ꯂꯩꯕꯥꯛꯇ ꯂꯩꯒꯨꯝꯕ ꯈꯔ ꯆꯤꯡꯗꯨꯅ ꯖꯒꯣꯏ ꯁꯥꯅꯕ ꯇꯧꯔꯛꯈꯤ꯫ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯑꯩꯁꯨ ꯏꯁꯥꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯥꯎꯅꯤꯡꯉꯝꯃꯤ꯫ ꯈꯨꯗꯛꯇꯁꯨ ꯑꯩꯁꯨ ꯁꯥꯎꯅꯤꯡꯃꯟꯈꯤꯗꯨꯅ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯏꯃꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯀꯔꯤꯅꯣ ꯏꯃꯥ ꯅꯪꯅ ꯇꯧꯔꯤꯁꯤꯕꯣ? ꯁꯤꯒꯨꯝꯕ ꯊꯕꯛꯁꯤꯕꯨ ꯏꯃꯥꯗ ꯀꯅꯥꯅ ꯇꯧ ꯍꯥꯏꯒꯦ? ꯑꯩ ꯍꯧꯖꯤꯛ ꯂꯩꯀꯥꯏꯒꯤ ꯃꯤ ꯇꯥꯅꯕ ꯂꯥꯎꯔꯒꯦ" ꯍꯥꯏꯔꯝꯃꯤ꯫ ꯑꯩꯒꯤ ꯃꯇꯧ ꯑꯗꯨꯗ ꯏꯃꯥꯁꯨ ꯇꯨꯃꯤꯟꯅ ꯂꯩ꯫ ꯑꯍꯤꯡ ꯑꯗꯨꯗ ꯑꯩꯁꯨ ꯏꯃꯨꯡꯗ ꯑꯃꯨꯛ ꯆꯪꯉꯛꯇꯨꯅ ꯗꯗꯥ ꯍꯣꯏ ꯏꯆꯦ ꯍꯣꯏꯗ ꯑꯃꯨꯛ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯅꯍꯥꯟꯗꯒꯤ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯌꯨꯝ ꯑꯁꯤꯗ ꯊꯧꯔꯝꯁꯤ ꯃꯈꯥ ꯆꯠꯊꯕ ꯌꯥꯎꯔꯦ ꯍꯥꯏꯗꯅ꯫ ꯑꯗꯨꯕꯨ ꯑꯇꯩ ꯀꯅꯥꯁꯨ ꯑꯣꯏꯔꯝꯗ꯭ꯔꯦ꯫ ꯑꯩꯈꯣꯏ ꯏꯃꯥꯅ ꯁꯥꯟꯅꯕ ꯉꯥꯛꯇ ꯑꯣꯏꯔꯝꯃꯤ꯫ ꯅꯈꯣꯏ ꯊꯣꯛꯄ ꯂꯩꯍꯧꯔꯣꯏꯗꯤ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯅꯤ ꯍꯥꯏꯗꯅ ꯐꯨꯔꯤꯠ ꯐꯤꯔꯣꯜ ꯌꯣꯝꯁꯟꯕ ꯍꯧꯔꯝꯃꯤ꯫ ꯏꯃꯥꯁꯨ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯅꯥꯛꯇ ꯆꯪꯉꯛꯈꯤ꯫ ꯗꯗꯥꯒ ꯏꯆꯦꯒꯅꯁꯨ ꯏꯃꯥꯗ ꯉꯥꯡꯉꯝꯃꯤ꯫ ꯑꯩꯁꯨ ꯑꯍꯤꯡ ꯑꯗꯨꯗ ꯐꯨꯔꯤꯠ ꯐꯤꯔꯣꯜ ꯌꯣꯝꯁꯟꯗꯨꯅ ꯑꯩꯒ ꯂꯨꯅ ꯇꯤꯟꯅꯕ ꯏꯃꯥꯟꯅꯕ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯂꯥꯛꯈꯤ꯫ ꯅꯣꯡꯍꯦꯛ ꯉꯥꯟꯕꯒꯗꯤ ꯗꯗꯥꯅ ꯑꯩꯕꯨ ꯀꯧꯕ ꯂꯥꯛꯈꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯂꯥꯛꯑꯣ ꯌꯨꯝꯗ ꯆꯠꯂꯁꯤ꯫ ꯏꯃꯥꯁꯨ ꯑꯩꯈꯣꯏꯅ ꯉꯥꯡꯕꯗꯒꯤ ꯒ꯭ꯌꯥꯟ ꯇꯥꯍꯧꯔꯕꯅꯤ꯫ ꯅꯪꯅ ꯁꯨꯃꯥꯏꯅ ꯌꯨꯝ ꯊꯥꯗꯣꯛꯑꯒ ꯆꯠꯈꯤꯕꯁꯤ ꯂꯩꯀꯥꯏ ꯃꯃꯥꯡꯗꯁꯨ ꯏꯀꯥꯏ꯫ ꯌꯨꯝꯗ ꯆꯠꯂꯁꯤ" ꯍꯥꯏꯔꯛꯈꯤ꯫ ꯑꯩꯒ ꯇꯤꯟꯅꯕ ꯏꯃꯥꯟꯅꯕ ꯑꯗꯨꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯁꯨ ꯑꯩꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯛꯄꯗꯒꯤ ꯅꯨꯃꯤꯠꯇꯨꯃꯗꯤ ꯑꯩꯁꯨ ꯌꯨꯝꯗ ꯍꯜꯂꯛꯈꯤ꯫ ꯏꯃꯥꯅꯁꯨ ꯑꯩꯉꯣꯟꯗ ꯀꯞꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯏꯕꯨꯡꯉꯣ, ꯏꯃꯥ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯔꯣꯏ꯫ ꯏꯆꯥꯅ ꯄꯥꯝꯗꯕ ꯊꯕꯛꯇꯣ ꯏꯃꯥ ꯊꯥꯗꯣꯛꯑꯦ꯫ ꯏꯆꯥ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯑꯒ ꯆꯠꯈꯤꯅꯨ꯫ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯁꯤ" ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯀꯔꯤꯁꯨ ꯈꯨꯝꯗꯦ, ꯇꯨꯃꯤꯟꯅ ꯂꯩ꯫ ꯀꯣꯟꯅꯗꯤ ꯑꯕꯣꯛꯅ ꯊꯝꯃꯝꯕ ꯂꯥꯏ ꯇꯤꯟꯒꯤ ꯄꯣꯠꯁꯛ ꯈꯨꯗꯤꯡꯃꯛ ꯗꯗꯥꯒ ꯑꯩꯒꯅ ꯏꯪꯈꯣꯜ ꯃꯇꯣꯟꯗ ꯄꯨꯊꯣꯛꯑꯒ ꯃꯩ ꯂꯣꯏꯅ ꯊꯥꯗꯣꯛꯑꯝꯃꯤ꯫ ꯏꯃꯥꯅ ꯂꯥꯏ ꯁꯥꯟꯅꯕꯗ ꯁꯤꯖꯤꯟꯅꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨꯁꯨ ꯄꯨꯂꯞ ꯃꯩ ꯊꯥꯕꯗ ꯌꯥꯎꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛ ꯐꯥꯎꯒꯤꯗꯤ ꯏꯃꯥꯅ ꯑꯃꯨꯛ ꯅꯧꯍꯧꯅꯅ ꯂꯥꯏ ꯇꯤꯟ ꯁꯥꯟꯅꯕꯗꯤ ꯊꯦꯡꯅꯈꯤꯗ꯭ꯔꯦ꯫ ꯍꯥꯟꯅ ꯌꯨꯝ ꯑꯁꯤꯗ ꯇꯧꯔꯝꯕꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯐꯈꯤ꯫ ꯏꯇꯩꯃꯁꯨ ꯂꯥꯏ ꯇꯤꯟ ꯑꯅꯝ ꯃꯊꯧ ꯀꯣꯛꯊꯣꯛꯄꯤꯔꯕ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯒ꯭ꯌꯥꯟ ꯂꯥꯛꯇꯨꯅ ꯗꯗꯥꯒ ꯅꯨꯡꯉꯥꯏꯅ ꯂꯩꯈ꯭ꯔꯦ꯫ ꯏꯆꯦꯁꯨ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯦ꯫ ꯃꯁꯤꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯔꯤꯌꯦꯜ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ꯫ ꯃꯊꯪꯒꯤ ꯋꯥꯔꯤ ꯊꯥꯒꯠꯂꯛꯄꯗ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯕꯤꯗꯥꯏ ꯂꯧꯖꯔꯤ꯫